ꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯃꯤꯠ ꯇꯥꯡꯕ ꯂꯪꯖꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯌꯥꯝꯅꯁꯨ ꯂꯤꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯕꯣꯏꯔꯦ꯫ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯎꯆꯦꯛ ꯀꯌꯥꯒꯤ ꯃꯀꯣꯟ ꯁꯥꯗꯨꯅ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯤꯠꯁꯨ ꯐꯖꯅ ꯎꯗ꯭ꯔꯕ ꯂꯪꯖꯥ ꯍꯅꯨꯕ ꯑꯃꯈꯛ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯥꯁꯨ ꯍꯤꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯍꯜ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯝꯃꯤ꯫ ꯂꯪꯖꯥ ꯑꯗꯣ ꯎꯀꯣꯡ ꯑꯍꯣꯕ ꯑꯃꯗ ꯂꯩꯕꯣꯏꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯎꯆꯦꯛꯁꯤꯡ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯣꯏꯔꯦ, ꯂꯪꯖꯥ ꯑꯁꯤ ꯌꯥꯝꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯔ ꯈꯔ ꯈꯥꯏꯅꯗꯨꯅ ꯄꯤꯖꯔꯁꯤ꯫ ꯎꯆꯦꯛꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯪꯖꯥ ꯍꯅꯨꯕꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯜꯂꯝꯕꯣꯏꯔꯦ, ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯖꯥꯟ ꯎꯠꯄꯤꯔꯤ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯂꯣꯏ? ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯤꯉꯩꯗ ꯑꯩꯅ ꯁꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯂꯪꯖꯥꯒꯤ ꯋꯥꯗꯨ ꯎꯆꯦꯛ ꯃꯌꯥꯝꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯂꯪꯖꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯨꯅꯤꯡꯗꯕ ꯑꯍꯥꯎꯕꯇ ꯆꯥꯅꯤꯡꯕ ꯇꯥꯠ ꯍꯩꯕ ꯍꯧꯗꯣꯡ ꯀꯇꯟ ꯑꯃ ꯅꯣꯡꯃꯒꯤ ꯆꯔꯥ ꯊꯤꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯣꯛ ꯍꯦꯛ ꯆꯠꯂꯨꯔꯦꯗꯣ꯫ ꯎꯆꯦꯛ ꯃꯆꯥꯁꯤꯡꯅ ꯈꯣꯡꯕꯗꯨ ꯃꯥꯅ ꯇꯥꯔꯦꯗꯣ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯣ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯑꯗꯣ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯁꯤꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯈꯟꯗꯨꯅ ꯎ ꯀꯥꯒꯗꯕꯒꯤ ꯎꯀꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯈꯣꯟ ꯍꯧꯅ ꯆꯦ-ꯆꯥ ꯆꯦ-ꯆꯥ ꯈꯣꯡꯂꯝꯕꯣꯏꯔꯦ꯫ ꯂꯪꯖꯥ ꯍꯅꯨꯕꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯎꯀꯣꯡ ꯑꯍꯣꯕꯗꯒꯤ ꯍꯥꯏꯔꯛꯄꯣꯏꯔꯦ, ꯍꯥꯏ ꯏꯁꯨꯁꯥ, ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦꯅꯦ ꯅꯈꯣꯏꯅ ꯄꯥꯈꯠꯅ ꯈꯣꯡꯂꯤꯕꯗꯨꯗꯤ? ꯂꯪꯖꯥꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯗ ꯍꯧꯗꯣꯡ ꯑꯗꯣ ꯄꯥꯈꯠꯄꯅ ꯑꯥ ꯌꯧꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯏꯁ, ꯁꯤꯔꯝꯅꯤꯗ, ꯑꯣ ꯏꯁ꯭ꯋꯔ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯕꯨ ꯑꯩ ꯂꯦꯝꯅꯗꯤ ꯊꯥꯔꯔꯣꯏ, ꯂꯧꯁꯤꯡ ꯄꯨꯊꯣꯛꯄ ꯇꯥꯏ꯫ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯣꯏꯔꯦ, ꯑꯊꯧꯕ ꯂꯪꯖꯥ ꯑꯩꯅꯤ꯫ ꯂꯪꯖꯥꯅ, ꯑꯩ ꯍꯥꯏꯕꯨ ꯀꯅꯥꯅꯣ? ꯍꯧꯗꯣꯡꯅ, ꯑꯩꯅꯤ, ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯁꯥꯗꯨꯅꯤ꯫ ꯍꯧꯗꯣꯡꯅꯤ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯒ ꯂꯪꯖꯥꯗꯣ ꯁꯥꯎꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, ꯍꯥꯏ ꯁꯥꯍꯤꯡ ꯆꯥꯕ ꯍꯧꯗꯣꯡ, ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯔꯒꯅꯤ꯫ ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯧꯗꯣꯡꯅꯤ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯊꯧꯕ, ꯑꯩꯍꯥꯛꯇꯤ ꯁꯥꯍꯤꯡ ꯆꯥꯗ꯭ꯔꯕ ꯍꯧꯗꯣꯡꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯔꯨꯖꯔꯒ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯍꯥꯛ ꯎꯆꯦꯛꯁꯤꯡꯗꯒꯤ ꯇꯥꯖꯔꯦ꯫ ꯑꯗꯣꯝ ꯌꯥꯝ ꯍꯩꯁꯤꯡꯕ, ꯙꯔꯃꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ꯫ ꯑꯩꯍꯥꯛꯁꯨ ꯑꯗꯣꯝꯒꯤ ꯁꯦꯕꯣꯛ ꯑꯣꯏꯖꯒꯦ, ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯂꯪꯖꯥꯅ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯥꯍꯤꯡ ꯆꯥꯕꯅꯤ, ꯃꯇꯧ ꯀꯔꯝ ꯊꯥꯖꯒꯅꯤ? ꯑꯩꯒꯤ ꯏꯅꯥꯛꯇ ꯎꯆꯦꯛ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯗꯣꯡꯅ, ꯑꯗꯣꯝꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗꯔꯦ꯫ ꯑꯩꯗꯤ ꯁꯥꯍꯤꯡ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩ ꯙꯔꯃ ꯀꯌꯥꯒꯤ ꯋꯥꯔꯤ ꯇꯥꯖꯔꯦ, ꯃꯗꯨꯗꯤ ꯖꯤꯕ ꯑꯃ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯀꯣꯛꯄꯤꯕ ꯉꯝꯗ꯭ꯔꯕ ꯄꯥꯞ ꯑꯃꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ, ꯎꯍꯩ ꯋꯥꯍꯩ ꯄꯤꯛ ꯊꯟꯅ ꯍꯧꯔꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯥꯗꯨꯅ ꯑꯩꯗꯤ ꯂꯦꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯆꯥꯗꯨꯅ ꯄꯥꯞ ꯂꯪꯁꯤꯜꯂꯨꯒꯅꯤ? ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯗꯣꯝ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯕꯨ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯊꯧꯅꯤ꯫ ꯃꯍꯥꯛꯅ ꯑꯇꯤꯊꯤ ꯑꯗꯨꯗ ꯄꯤꯖꯅꯤꯡꯉꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕ ꯐꯥꯎꯕꯗ ꯋꯥꯍꯩꯅ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯗꯣꯡꯒꯤ ꯂꯩꯁꯤ ꯂꯩꯊꯣꯟ ꯍꯥꯞꯄ ꯇꯥꯠꯀꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤꯗ ꯂꯪꯖꯥ ꯑꯗꯨꯅ ꯊꯥꯖꯔꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯆꯪꯖꯐꯝ ꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯎꯀꯣꯡ ꯑꯍꯣꯕ ꯑꯃꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯣ ꯍꯔꯥꯎꯕꯅ ꯄꯟꯈꯩ ꯂꯩꯇꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯅ ꯎꯆꯦꯛ ꯃꯆꯥ ꯑꯃꯃꯝ ꯂꯪꯖꯥ ꯈꯪꯍꯟꯗꯅ ꯆꯥꯕ ꯍꯧꯈꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯒ ꯁꯔꯨꯁꯤꯡ ꯑꯗꯨ ꯂꯪꯖꯥꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯅꯨꯡꯇꯤꯒꯤ ꯆꯥꯊꯣꯛꯈꯤꯕꯗ ꯃꯁꯤꯡ ꯌꯥꯝꯃꯛꯇꯔꯦ꯫ ꯎꯆꯦꯛ ꯃꯄꯤꯁꯤꯡꯅ ꯃꯆꯥ ꯋꯥꯠꯂꯦ ꯈꯪꯗꯨꯅ ꯊꯤꯕ ꯍꯧꯔꯛꯄꯣꯏꯔꯦ꯫ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯃꯗꯨ ꯈꯪꯗꯨꯅ ꯂꯣꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯔꯦ꯫ ꯎꯆꯦꯛ ꯃꯄꯤꯅ ꯃꯆꯥ ꯊꯤꯔꯛꯄꯗ ꯂꯪꯖꯥ ꯃꯅꯥꯛꯇ ꯁꯔꯨ ꯃꯌꯥꯝ ꯇꯥꯔꯝꯕꯗꯨ ꯊꯦꯡꯅꯈꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯔꯦ꯫
ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯐꯠꯇꯕ ꯂꯪꯖꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯪꯖꯥ ꯑꯗꯣ ꯍꯥꯠꯇꯣꯛꯄꯤꯈꯔꯦ꯫ ꯃꯔꯥꯜ ꯂꯩꯇꯕ ꯂꯪꯖꯥ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯗꯣ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯣꯔꯦꯜꯗꯤ ꯁꯥꯖꯠ ꯂꯤꯆꯠ ꯇꯣꯉꯥꯟꯕ, ꯃꯤꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯃꯆꯤꯟ ꯊꯤ ꯍꯥꯏꯕ ꯃꯤꯁꯛ ꯑꯃꯗ ꯃꯔꯨꯞ ꯑꯃꯒꯨꯝ ꯊꯥꯖꯕ ꯈꯛ ꯊꯝꯂꯨꯅꯨ꯫ ꯇꯥꯠ ꯍꯩ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕ ꯍꯧꯗꯣꯡꯗꯨꯕꯨ ꯊꯥꯖꯔꯨꯕ ꯂꯪꯖꯥ ꯑꯗꯣ ꯃꯔꯥꯜ ꯂꯩꯇꯅ ꯑꯔꯥꯟꯕ ꯇꯥꯗꯨꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯗꯣ꯫